Waqf Amendment Bill SOUGATLI HAIBAGI Wahoudagi Bjp Minority Morcha gi President MD Asghar Ali gi lilongda leiba yum Khoisaonaraba Meeyam na mai THADUNA AMANG ata THOKHANKHRE thazaba yaba pau amagi matung inna MD Asghar Ali na mahaki social media da Waqf Amendment Bill gi matangda sogatpa wafam sing post tawki hari masida yumfam oiraga Khoisaonaraba Meeyam punna haurakduna ngarang numidang pung nipan helakpada mahaki lirong sambur khong mamaida leiba mahaki yumda Khoisaonaraba Meeyam haurakduna mai thaba hauki hari masida natana mahaki pokminnaba majegi yumsu thugaiba hauki tungda security force singna changsinduna fire service kouki adumakpu yumgi ayamba saruk maina chaki hari thaudok aduna maram oiraga district magistrate Thoubal A Subhas singna khudiyek piduna thadarokpa order amada Lilong Assembly Constituency na konba mafam singda 2023 gi BNSS ki section 163 gi makhada miyoi mangadagi hena punba athingba thamkre sokpa panba yaba machin tumba pot chaina singba sing paiduna chatpada athingba thamkre nakal amarom dasu BJP Manipur Pradesh ki General Secretary L Deven Singh na khudiyek piduna thadarokpa cherol amada MD Asghar Ali gi yummai thadok lamba thawongbu akanba maongda condemn tawrakli hariba thawong asi matungda amuk khanna thokan biganu hainasu appeal tawrakli